Noney District ki Noney Police Station akonba National Highway number 37 Imphal Juri lambi gi Awangkhul Part 2 mapada laiba ABCI Private Limited ki base camp ta sakhangdaba singne hand grenade langshinduna pokhai halambadagi miyoi ama sokapa nangkhre Thaudog asing arang numidang pung taruk khara helakpa matamda thokibani thaudog aduda soklaba miyoi adudi hot mix plant operator oina laiba Assam ki Nalbari District ki manung chanba Barajaldagi Gamir Ali Chahi Kuntraga Taret Apokpa Samsal Alamne Mahaki Laibak Amadi Oi Thangba Thabakta Bom Machet Napan Badagi Sokibani Haidi Thaudog asiki pau hek fangbaga Noney Police ki OC TP na luchingba team ama laktuna yengshin kibaga loinana case amasu Noney Police Station da register tawkhre haidi Panbayaba amana ABCI Private Limited haidiba company asi Imphal Jiribam lambi gi Rangkhung dagina khongsang fauba double land onthokpagi thabak paidiba company amani